ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯈꯨꯔꯨꯝꯖꯝ ꯁ꯭ꯇꯥꯔ ꯁꯪꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤ ꯑꯩꯅ ꯁꯦꯝꯖꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯂꯦꯠꯁ ꯒꯣ ꯗꯤꯁ ꯖꯔꯅꯤ ꯇꯨꯒꯦꯗꯔ ꯍꯥꯏꯔꯤꯕ ꯖꯔꯅꯤ ꯑꯗꯨꯒꯤ ꯆꯌꯣꯜ 3ꯒꯤ ꯃꯅꯨꯡ ꯆꯟꯅ ꯁꯦꯝꯖꯔꯛꯀꯗꯕ ꯚꯤꯗꯤꯑꯣꯅꯦ. ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯗꯤ ꯁꯔꯨꯛ 3 ꯊꯣꯛꯅ ꯈꯥꯏꯗꯣꯛꯑꯅꯤ. ꯑꯍꯥꯟꯕ ꯁꯔꯨꯛꯇ ꯑꯩꯅꯦ ꯑꯩꯈꯣꯏ ꯃꯔꯤ ꯆꯩꯔꯥꯎ ꯆꯤꯡꯗ ꯅꯣꯡ ꯃꯔꯛꯇ ꯀꯥꯔꯒ ꯃꯊꯛꯇ ꯄꯨꯁꯑꯞ ꯇꯧꯕꯒꯤ ꯑꯃ ꯃꯇꯦꯛ ꯑꯃꯈꯛ ꯎꯠꯂꯒꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯃꯗꯤ. ꯑꯗꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛꯀꯤ ꯑꯣꯏꯅ ꯔꯥꯍꯨꯜꯅꯦ ꯑꯩꯅꯦ ꯃꯥꯔꯇꯤꯟꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯦꯂꯦꯟꯖ ꯇꯧꯕ ꯑꯃ. ꯃꯥꯔꯇꯤꯟꯒ ꯑꯩꯒꯅ ꯀꯤꯂꯣ 4 ꯀꯠꯇꯤꯡ ꯇꯧꯒꯗꯕ ꯍꯟꯊꯍꯟꯒꯗꯕ. ꯔꯥꯍꯨꯜꯒꯤ ꯑꯣꯏꯅ ꯀꯤꯂꯣ 4 ꯍꯦꯟꯒꯠꯍꯟꯒꯗꯕ ꯕꯜꯀꯤꯡ ꯇꯧꯒꯗꯕ ꯑꯗꯨ ꯂꯩꯔꯦ. ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ ꯑꯣꯏꯅ ꯑꯩ ꯏꯁꯥ ꯏꯇꯣꯝꯗ ꯏꯁꯥꯗ ꯆꯦꯂꯦꯟꯖ ꯇꯧꯖꯕ ꯑꯃ. ꯑꯗꯨꯗꯤ ꯑꯍꯥꯟꯕꯒꯤ ꯁꯔꯨꯛꯁꯤ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ. ꯑꯁꯤ ꯍꯥꯟꯅꯀꯣ ꯕꯤꯗ꯭ꯌꯥꯅꯟꯗ ꯏꯜꯂꯨꯔ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏ ꯏꯔꯨꯞ ꯕꯤꯗ꯭ꯌꯥꯅꯟꯗꯒꯤ ꯒꯥꯔꯤꯁꯦ ꯃꯅꯤꯡ ꯄꯝꯆꯔ ꯑꯣꯏꯁꯜꯂꯛꯑꯦ. ꯑꯩꯈꯣꯏ ꯆꯤꯡ ꯌꯧꯔꯦ. ꯆꯤꯡ ꯃꯊꯛꯇ ꯍꯣꯔꯦꯟ ꯄꯨꯁꯑꯞꯇ ꯑꯁ ꯃꯤ ꯌꯥꯝ ꯂꯩꯔꯝꯃꯦ. ꯑꯩ ꯅꯣꯡ ꯆꯨꯕꯁꯤꯗ ꯂꯩꯔꯝꯃꯣꯏꯗꯣꯏꯒ ꯅꯤꯡꯕꯅꯦ. ꯀꯩꯕ ꯆꯤꯡ ꯃꯊꯛꯇ ꯂꯩꯔꯦ. ꯃꯥꯔꯇꯤꯟ ꯔꯥꯍꯨꯜ ꯒꯦ ꯊꯣꯡꯉꯥꯝ ꯕꯤꯗ꯭ꯌꯥꯅꯟꯗ ꯏꯁꯤꯡ ꯋꯥꯔꯝꯕꯅꯤ ꯑꯉꯥꯡꯁꯦ. ꯏꯁꯤꯡ ꯂꯥꯛꯑ ꯁ꯭ꯋꯥꯏꯗꯩ ꯃꯤꯉꯣꯟꯗꯗꯤ ꯊꯧꯔꯁꯤ. ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯌꯧꯁꯜꯂꯛꯑꯦ. ꯅꯣꯡ ꯀꯟꯅ ꯆꯨꯁꯜꯂꯛꯄꯗꯒꯤ ꯐꯨꯔꯤꯠ ꯆꯣꯠꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯐꯨꯔꯤꯠ ꯂꯧꯊꯣꯛꯑꯦ. ꯏꯁꯥ ꯑꯣꯏ ꯆꯣꯠꯍꯜꯂꯦ. ꯕꯤꯗ꯭ꯌꯥꯅꯟꯗ ꯃꯥꯏ ꯐ꯭ꯔꯦꯟ ꯔꯥꯍꯨꯜ ꯆꯦꯟꯈꯠꯂꯣ. ꯅꯨꯄꯤ ꯑꯉꯥꯡ ꯈꯔ ꯂꯩ. ꯌꯧꯔ ꯏꯁꯤꯡ ꯁꯥꯕꯗ ꯏꯔꯨꯗꯧꯀꯣ ꯅꯠꯇ꯭ꯔꯗꯤ ꯅꯁꯥꯗꯣ ꯂꯣꯏ ꯂꯣꯏꯔꯅꯤ. ꯐꯤꯕꯝ ꯇꯥꯔꯣ. ꯅꯣꯡ ꯀꯟꯕꯅ ꯆꯠꯊꯣꯛꯄ. ꯀꯥ ꯍꯜꯂꯛꯄꯗ ꯈꯪ ꯎꯍꯧꯗ꯭ꯔꯕ ꯕꯣꯕꯣ. ꯉꯝꯃꯦ ꯏꯜꯂꯣꯁꯦ. ꯉꯝꯃꯦ ꯏꯜꯂꯣꯁꯦ. ꯇꯔꯦꯠꯇ ꯂꯣꯏꯁꯟꯈ꯭ꯔꯦ. ꯅꯪ ꯀꯌꯥ ꯏꯜꯂꯦ? ꯐꯖꯔꯦꯅꯦ ꯑꯗꯨꯅꯦ. ꯃꯥꯔꯇꯤꯟ ꯅꯪ ꯀꯌꯥ ꯏꯜꯂꯦ? ꯌꯥꯏ ꯍꯧꯔꯣ ꯍꯧꯔꯣ. ꯌꯦꯁ ꯆꯤꯡꯉꯣ ꯁ꯭ꯄꯦꯝ ꯇꯥꯔꯦ. ꯅꯥ ꯂꯩꯔꯦ ꯁꯤꯗ ꯔꯥꯍꯨꯜ. ꯃꯥꯔꯇꯤꯟꯁꯨ ꯀꯩꯅꯣ ꯇꯧꯋꯦ. ꯁꯤꯁꯨ ꯍꯥꯞꯄꯁꯤꯔꯗꯣ ꯉꯁꯤꯗꯤ ꯍꯥꯞꯄꯁꯤ. ꯀꯩꯅꯣ ꯇꯧꯔꯦ. ꯑꯩꯈꯣꯏ ꯋꯦꯠ ꯑꯣꯟꯁꯤꯟꯒꯦ ꯇꯧꯕꯅꯦ. ꯉꯁꯤꯗꯤ ꯄꯨꯡꯗꯤ ꯌꯥꯝ ꯊꯤꯅ ꯊꯦꯡꯈ꯭ꯔꯦ. ꯒꯥꯔꯤ ꯌꯥꯁꯜꯂꯛꯇꯕ. ꯁꯣꯁꯨ ꯇꯥꯍꯧꯕ ꯑꯗꯨꯒ ꯒꯥꯔꯤꯁꯨ ꯌꯥꯁꯜꯂꯛꯇ꯭ꯔꯕ. ꯄꯨꯡ ꯀꯌꯥ ꯇꯥꯔꯦ? ꯀꯗꯥꯏꯗꯅꯣ ꯅꯝꯃꯤꯁꯤꯅ? ꯑꯩ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯥꯈ꯭ꯔꯦ ꯚꯥꯏ. ꯄꯨꯡ 1 ꯇꯥꯔꯦ. ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏꯁꯦ. ꯑꯗꯣ ꯋꯦꯠꯁꯦ ꯍꯥꯟꯅ ꯑꯣꯟꯊꯣꯛꯑꯒ ꯀꯩꯝꯇ ꯆꯥꯗ꯭ꯔꯦ ꯉꯁꯤꯗꯤ. ꯏꯁꯤꯡ 10 ꯄꯤꯕꯗꯣ ꯑꯩꯈꯣꯏ 4 ꯊꯛꯃꯤꯟꯅꯈ꯭ꯔꯦ ꯉꯁꯥꯏ. ꯕꯤꯗ꯭ꯌꯥꯅꯟꯗꯗꯤ ꯆꯠꯈ꯭ꯔꯦ ꯃꯌꯨꯝꯗ. ꯅꯥꯁꯤꯗ ꯈꯔ ꯄꯤꯒꯦꯗꯤ ꯂꯥꯛꯑꯣ. ꯅꯪ ꯍꯥꯟꯅ ꯑꯣꯟꯊꯣꯛꯑꯁꯤꯔꯣ? ꯋꯦꯠꯁꯦ ꯑꯣꯟꯊꯣꯛꯀꯦ ꯑꯗꯨꯒ ꯋꯦꯠꯀꯤ ꯆꯦꯂꯦꯟꯖ ꯑꯃꯁꯨ ꯇꯧꯗꯣꯏꯅꯦ ꯑꯩꯈꯣꯏꯁꯦ. ꯁꯤꯁꯦ ꯑꯣꯜꯂꯨ ꯂꯥꯎ. ꯊꯣꯡ ꯍꯥꯞꯆꯤꯟꯁꯤ. ꯍꯧꯔꯣ ꯑꯣꯟ ꯇꯧꯔꯣ. ꯆꯦꯂꯦꯟꯖꯁꯦ ꯋꯦꯠꯀꯤꯁꯤꯁꯨ ꯍꯥꯏꯔꯛꯀꯦ. ꯋꯦꯠ ꯍꯥꯟꯅ ꯑꯣꯟꯊꯣꯛꯀꯦꯀꯣ. ꯑꯣꯜꯂꯣ. ꯃꯄꯥ ꯆꯥꯕ꯭ꯔꯥ ꯌꯦꯡꯉꯨ ꯂꯥꯎ ꯃꯥꯔꯇꯤꯟ. 75 ꯆꯞ ꯆꯥꯅ ꯂꯩꯔꯦ. 75 ꯆꯞ ꯆꯥꯅ ꯂꯩꯀꯣ. ꯔꯥꯍꯨꯜꯒꯤ 75 ꯆꯞ ꯆꯥꯅ ꯂꯩ. ꯃꯥꯔꯇꯤꯟ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯉꯨ ꯂꯥꯎ. ꯃꯄꯥ ꯆꯥꯕ꯭ꯔꯥ ꯌꯦꯡꯉꯨ ꯂꯥꯎ. ꯑꯩꯈꯣꯏꯅꯤꯔꯣ ꯌꯦꯡꯒꯦ ꯃꯄꯥ ꯆꯞ ꯆꯥ. ꯆꯨꯝꯃꯤ 75 ꯑꯗꯨꯅꯦ. ꯆꯞ ꯆꯥꯅ ꯆꯠꯊꯣꯛ ꯌꯥꯔꯦ. ꯔꯥꯍꯨꯜꯅ ꯆꯠꯇꯣꯏꯅꯦ. ꯁꯤ ꯃꯥꯔꯇꯤꯟꯒꯤ ꯑꯃꯨꯛ ꯌꯦꯡꯁꯤ. ꯃꯥꯔꯇꯤꯟꯒꯤ ꯀꯌꯥ ꯂꯩꯒꯦ ꯌꯦꯡꯁꯤ. ꯃꯥꯔꯇꯤꯟꯒꯤ 89.7
89 nhiều lên. 89.7 một bà đây. 89.7 anh ông kia ghế là sao không kia ghế. Kia bao nhiêu? Kahlo. Mut Yani kahlo. Chân cái nó chỉ ra mặt đẹp. 79.8. 좀 물어봐. 좀 그 79.9 그 ngaile. 시 찐다에 레베데. 시게. ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯋꯦꯠꯁꯦ ꯁꯤꯗ ꯂꯩꯔꯦꯕꯀꯣ ꯑꯗ ꯔꯥꯍꯨꯜꯒꯤꯅ ꯀꯤꯂꯣ 4 ꯕꯜꯀꯤꯡ ꯇꯧꯔꯛꯇꯣꯏꯅꯤ ꯍꯦꯟꯒꯠꯍꯜꯂꯛꯇꯣꯏꯅꯤ ꯍꯥꯏꯗꯅꯀꯣ ꯑꯩꯒ ꯃꯥꯔꯇꯤꯟꯒꯅ ꯀꯤꯂꯣ 4 ꯍꯟꯊꯍꯜꯂꯛꯀꯗꯣꯏꯅꯤ ꯑꯗꯨꯒ ꯖꯨꯟ ꯑꯗꯥꯏꯗ ꯊꯥ 2ꯒꯤ ꯃꯅꯨꯡꯗꯅꯤꯀꯣ ꯁꯤ ꯇꯧꯗꯣꯏꯁꯦ ꯑꯗꯨꯒ ꯖꯨꯟꯒꯤ ꯑꯗꯥꯏꯗ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯖꯨꯟꯒꯤ ꯐꯥꯔꯁ ꯋꯤꯛꯇ ꯑꯩꯈꯣꯏꯁꯦ ꯋꯦꯠ ꯑꯣꯜꯂꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯑꯗꯨꯒ ꯁꯤꯗ ꯉꯝꯕ ꯁꯤꯒꯤ ꯆꯦꯂꯦꯟꯖꯁꯤꯗ ꯊꯣꯏꯕ ꯃꯤꯗꯣ ꯑꯄꯣꯕ ꯃꯤꯗꯣ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯑꯄꯣꯕ ꯃꯤꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯋꯦꯠ ꯌꯥꯝꯗꯅ ꯑꯩꯈꯣꯏꯅ ꯐꯪꯉꯤꯕ ꯒꯣꯜꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯧꯕ ꯉꯝꯗꯕ ꯃꯤꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯖꯤꯝ ꯁꯥꯟꯅꯕꯒꯤꯗꯃꯛꯇ ꯗꯦ ꯄꯥꯁ ꯄꯨꯊꯣꯛꯇꯣꯏꯅꯦꯕ ꯅꯣꯡꯃꯒꯤ ꯂꯨꯄꯥ 200-300 ꯂꯧꯋꯤꯗꯅꯀꯣ ꯑꯗꯨ ꯄꯨꯊꯣꯛꯍꯜꯂꯒ ꯑꯩꯈꯣꯏ ꯋꯥꯛꯑꯥꯎꯠ ꯇꯧꯗꯣꯏꯅꯦ ꯁꯤ ꯆꯦꯂꯦꯟꯖ ꯑꯃ ꯂꯩꯔꯦ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ ꯂꯣꯏꯅꯃꯛ ꯉꯝꯃꯒꯗꯤ ꯌꯥꯝ ꯊꯤ ꯐꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ ꯉꯝꯗ꯭ꯔꯦꯗꯅꯀꯣ ꯉꯝꯗ꯭ꯔꯒꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯉꯝꯕ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤꯗꯅꯀꯣ ꯑꯗꯨꯅ ꯊꯣꯏꯕ ꯇꯧꯔꯒ ꯑꯅꯤꯗꯨꯅ ꯄꯨꯊꯣꯛꯄ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯃꯛꯇꯤ ꯈꯪꯈꯤꯗ꯭ꯔꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯪꯖꯤꯟꯗ꯭ꯔꯦ ꯑꯗꯨꯑꯣꯏꯁꯨ ꯆꯦꯂꯦꯟꯖꯁꯦ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯣ ꯉꯥꯡꯅꯔꯗꯕꯅꯤ ꯍꯧꯖꯤꯛꯀꯤ ꯄꯣꯠꯇꯨꯗꯤ ꯃꯣꯏꯕꯥꯅꯤꯒ ꯔꯥꯍꯨꯜꯁꯨ ꯃꯩ ꯂꯥꯛꯇꯦ ꯈꯣꯠꯇꯦꯅ ꯄꯥꯎ ꯐꯥꯎꯅꯕ ꯈꯔ ꯋꯥꯈ꯭ꯔꯦ ꯍꯟꯗꯛꯇꯤ ꯃꯣꯏ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯀꯥꯏ ꯈꯣꯠꯂꯦꯅ ꯑꯗ ꯉꯁꯤꯁꯦ ꯍꯧꯖꯤꯛ ꯗꯦꯠ ꯀꯩꯅꯣꯗꯅꯦ ꯑꯩꯅ ꯅꯝꯃꯤꯁꯦ ꯗꯦꯠ 2ꯗꯅꯦ ꯍꯧꯖꯤꯛ ꯄꯨꯡ 5:30 ꯇꯥꯔꯦ ꯑꯗ ꯅꯝꯃꯤꯅꯦ ꯁꯤꯒꯤꯁꯦ ꯑꯩ ꯗꯦꯠ ꯍꯟꯗꯛꯀꯤ ꯐ꯭ꯔꯥꯏꯗꯦꯗ ꯊꯥꯒꯠꯂꯛꯀꯅꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯅꯦ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯆꯦꯂꯦꯟꯖ ꯍꯥꯏꯔꯒꯁꯤꯅꯅꯦꯀꯣ ꯑꯍꯨꯝꯁꯨꯕ ꯆꯦꯂꯦꯟꯖꯁꯤꯅ ꯑꯩ ꯏꯁꯥꯅ ꯏꯁꯥꯗ ꯆꯦꯂꯦꯟꯖ ꯇꯧꯖꯕ ꯑꯩ ꯏꯁꯥꯅ ꯏꯁꯥꯗ ꯆꯦꯂꯦꯟꯖ ꯇꯧꯖꯕꯁꯦ ꯑꯍꯥꯟꯕꯗ ꯑꯩꯁꯦ ꯋꯦꯠꯁꯦ ꯍꯟꯊꯕꯁꯦ ꯑꯩꯒꯤ ꯃꯣꯏꯒꯤꯁꯨ ꯆꯦꯂꯦꯟꯖ ꯂꯩꯔꯦ ꯏꯁꯥ ꯏꯇꯣꯝꯇꯁꯨ ꯆꯦꯂꯦꯟꯖ ꯇꯧꯖꯒꯦꯕ ꯁꯤ ꯃꯔꯝꯗꯤ ꯑꯩꯁꯦ ꯍꯥꯟꯅꯗꯒꯤ ꯋꯦꯠꯁꯦ ꯈꯔ ꯑꯃꯨꯛ ꯍꯟꯊ ꯈꯔ ꯑꯃꯨꯛ ꯅꯣꯏꯈꯠ ꯑꯗꯨꯝ ꯋꯥꯛꯑꯥꯎꯠꯄꯨꯗꯤ ꯄꯨꯡꯇꯧ ꯇꯧꯕ ꯑꯗꯨꯒ ꯆꯥꯁꯟꯕꯁꯦ ꯑꯗꯨꯝ ꯂꯦꯞꯄ ꯉꯝꯗꯦꯕꯀꯣ ꯆꯥꯛꯁꯨ ꯌꯥꯝ ꯆꯥꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯗꯨꯅ ꯑꯗꯨꯝ ꯉꯝꯗꯦ ꯑꯗꯣ ꯑꯃꯨꯛꯇ ꯁꯤꯒꯤꯁꯦ ꯋꯦꯠꯁꯦ ꯍꯟꯊꯍꯜꯂꯛꯀꯦ ꯍꯦꯜꯗꯤ ꯋꯦꯗꯅꯦ ꯍꯞꯇꯥ ꯑꯃꯗ ꯀꯤꯂꯣ ꯃꯈꯥꯏ ꯑꯃ ꯑꯩ ꯀꯦꯂꯣꯔꯤꯁ ꯃꯦꯟꯇꯦꯅꯦꯟꯁ ꯀꯦꯂꯣꯔꯤꯁ ꯏꯟ ꯀꯦꯂꯣꯔꯤꯁ ꯑꯥꯎꯠ ꯂꯣꯏꯅꯃꯛꯇꯤ ꯈꯪꯉꯦꯕꯀꯣ ꯀꯦꯂꯣꯔꯤꯁ ꯕꯔꯟ ꯀꯩꯀꯥꯁꯦ ꯅꯤꯌꯣꯝꯗꯤ ꯂꯣꯏꯅ ꯈꯪꯉꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯟꯊꯕꯁꯦ ꯄꯥꯛ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯄ꯭ꯂꯁ ꯑꯩꯈꯣꯏꯗꯤ ꯃꯁꯜꯁꯨ ꯕꯤꯜ ꯈꯤꯇꯪ ꯇꯧꯅꯤꯡꯕꯅꯤꯅ ꯋꯦꯠ ꯈꯛ ꯍꯟꯊꯕꯩ ꯅꯠꯇꯦꯕ ꯃꯁꯜꯁꯨ ꯕꯤꯜ ꯇꯧꯅꯤꯡꯕꯅꯤꯅꯀꯣ ꯑꯗꯨꯒꯤꯅꯦ ꯑꯗꯣ ꯌꯦꯡꯁꯤꯀꯣ ꯑꯩꯒꯤ ꯐꯤꯖꯤꯛꯀꯁꯦ ꯍꯥꯏꯐꯦꯠ ꯑꯩ ꯐꯨꯔꯤꯠꯀ ꯂꯧꯊꯣꯛꯏꯁꯦ ꯍꯧꯖꯤꯛ ꯐꯤꯖꯤꯛꯁꯦ ꯎꯠꯀꯦꯅꯅꯤꯀꯣ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄ ꯌꯥꯎꯏꯀꯣ ꯏꯁꯇꯥꯔꯁꯟ ꯏꯅꯣꯏ ꯀꯩꯒꯤꯅꯣ ꯐꯨꯔꯤꯠꯀ ꯑꯗꯨꯝ ꯂꯧꯊꯣꯛꯏꯗꯣ ꯅꯪ ꯌꯥꯝ ꯐꯥꯎꯕ꯭ꯔꯥ ꯀꯥꯏꯅꯒ ꯏꯃꯥꯟꯅꯕꯅ ꯂꯛꯅꯔꯛꯄ ꯌꯥꯎꯏꯀꯣ ꯑꯗꯣ ꯑꯩꯗꯤ ꯑꯦꯞꯁ ꯊꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯐꯦꯃꯤꯂꯤ ꯄꯦꯛ ꯊꯣꯛꯏꯀꯥꯟꯗꯒꯤ ꯑꯗꯨꯝ ꯐꯨꯔꯤꯠ ꯂꯧꯊꯣꯛꯑꯦꯀꯣ ꯍꯥꯟꯅꯁꯨ ꯅꯣꯏ ꯈꯪꯔꯝꯒꯅꯤ ꯑꯗꯣ ꯍꯌꯦꯡꯋꯥꯏ ꯑꯦꯞꯁ ꯊꯣꯛꯑꯀꯥꯟꯗꯁꯨ ꯅꯣꯏ ꯏꯁꯇꯥꯔꯁꯟꯗꯣ ꯑꯦꯞꯁ ꯊꯣꯛꯈꯤꯕꯗꯒꯤ ꯐꯨꯔꯤꯠ ꯂꯧꯊꯣꯛꯑꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯤ ꯌꯥꯔꯣꯏ ꯑꯩꯗꯤ ꯑꯗꯨꯝ ꯂꯧꯊꯣꯛꯑ ꯂꯩꯌꯦꯕ ꯍꯥꯟꯅꯗꯩ ꯌꯦꯡꯁꯤꯀꯣ ꯑꯩ ꯐꯤꯖꯤꯛꯁꯁꯤ ꯎꯕ꯭ꯔꯥ ꯐꯖꯅ ꯎꯗꯕ꯭ꯔꯥ ꯁꯦ ꯀꯣ ꯑꯩ ꯎꯠꯂꯛꯀꯦꯀꯣ ꯑꯁ ꯐꯖꯅꯗꯤ ꯎꯗ꯭ꯔꯦ ꯃꯩꯁꯦ ꯀꯅꯥꯝꯇꯅꯁꯨ ꯅꯝꯕꯤꯗ꯭ꯔꯦ ꯑꯌꯨꯛꯅꯤꯅꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯩ ꯁꯦꯠꯄꯅꯤ ꯌꯥꯔꯁꯦ ꯆꯦꯟꯖꯀꯤꯀꯣ ꯑꯇꯩꯗꯁꯨ ꯃꯌꯥꯝ ꯌꯥꯎꯔ ꯂꯩꯔꯕꯅꯤ ꯌꯦꯡꯉꯁꯤꯀꯣ ꯁꯤ ꯆꯦꯟꯖꯁꯤ ꯀꯌꯥꯝ ꯂꯩꯒꯦꯗꯣ ꯌꯦꯡꯗꯣꯏꯅꯦꯕꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨ ꯌꯦꯡꯉꯁꯤ ꯑꯍꯥꯟꯕ ꯆꯦꯂꯦꯟꯖ ꯑꯃ ꯁꯤꯃ ꯂꯩꯔꯦ ꯊꯝꯒꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯆꯦꯂꯦꯟꯖ ꯑꯣꯏꯅ ꯑꯩ ꯏꯪꯂꯤꯁꯁꯦ ꯐꯖꯅ ꯉꯥꯡꯕ ꯍꯩꯒꯠꯄ ꯏꯪꯂꯤꯁꯁꯦ ꯐꯖꯅ ꯉꯥꯡꯕ ꯍꯩꯒꯠꯂꯒ ꯑꯩꯒꯤ ꯀꯟꯇꯦꯟꯁꯦ ꯏꯪꯂꯤꯁꯇ ꯑꯣꯏꯅ ꯉꯥꯡꯈꯠꯂꯛꯄ ꯍꯧꯖꯤꯛꯇꯤ ꯑꯩ ꯕ꯭ꯂꯣꯛ ꯑꯣꯏ ꯀꯩ ꯑꯣꯏ ꯑꯗꯨꯝ ꯅꯝꯃꯤꯗꯅ ꯁꯤ ꯅꯠꯇꯕ ꯑꯩꯅ ꯇꯧꯅꯤꯡꯕ ꯌꯥꯝ ꯂꯩꯔꯤꯕꯀꯣ ꯑꯗꯨꯗ ꯃꯩꯇꯩꯂꯣꯟꯗꯗꯤ ꯑꯩꯅ ꯄꯥꯛꯅ ꯇꯧꯅꯤꯡꯗ꯭ꯔꯕ ꯏꯪꯂꯤꯁꯇ ꯑꯣꯏꯅ ꯇꯧꯔꯒꯦꯅ ꯈꯟꯕ ꯑꯗ ꯏꯪꯂꯤꯁꯁꯦ ꯍꯧꯖꯤꯛ ꯐꯖꯅꯀꯣ I can read, I can write, I can understand, but I have sometimes problem speaking English fluently. I think that's mainly because I live in a place where English is very little spoken. ꯂꯤꯇꯜ ꯁ꯭ꯄꯣꯀꯟꯗ ꯅꯠꯇꯦꯗ ꯁꯨꯡꯉꯥꯡꯕꯨ ꯉꯥꯡꯅꯗꯕꯒ ꯃꯥꯟꯅꯔꯦꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯂꯩꯇꯦꯗꯅꯀꯣ ꯏꯪꯂꯤꯁꯁꯦ ꯉꯥꯡꯐꯝꯁꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯑꯣꯏꯅꯁꯨ ꯁꯨꯡꯐꯪ ꯐꯪꯗ꯭ꯔꯦ ꯑꯩ ꯍꯟꯗꯛ ꯆꯍꯤꯒꯤ ꯏꯪꯂꯤꯁꯁꯦ ꯈ꯭ꯋꯥꯏ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯉꯥꯡꯈꯤꯕꯁꯤꯀꯣ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯅ ꯆꯤꯡ ꯀꯥꯕꯩ ꯍꯧꯖꯤꯛ ꯎꯠꯂꯛꯏꯁꯦ ꯁꯤꯗ ꯃꯊꯛꯇ ꯅꯟ ꯃꯅꯤꯄꯨꯔꯤ ꯈꯔ ꯆꯩꯔꯥꯎ ꯆꯤꯡꯒꯤ ꯃꯇꯣꯟꯗꯣ ꯅꯣꯏ ꯆꯠꯄ ꯌꯥꯎꯕ ꯀꯥꯡꯕꯨꯗꯤ ꯈꯪꯉꯝꯒꯅꯤ ꯃꯇꯣꯟꯗꯨꯒꯤ ꯃꯇꯣꯟꯗꯨꯒꯤ ꯃꯊꯛꯇꯣ ꯑꯗꯨꯗ ꯃꯆꯥ ꯑꯃ ꯂꯩꯕꯗꯣꯀꯣ ꯍꯥꯏꯗꯤ
ꯀꯩꯅꯣꯝꯃ ꯁꯥꯔ ꯂꯩꯕꯗꯣ ꯏꯁꯇꯦꯌꯔ ꯀꯥꯈꯠꯄꯒꯤꯗꯣ ꯑꯗꯨꯗ ꯑꯃꯨꯛ ꯀꯥꯈꯠꯂ ꯂꯩꯔꯝꯕꯤꯅꯦꯕ ꯅꯣꯡ ꯃꯔꯛꯇꯨꯗ ꯑꯗ ꯑꯩꯅ ꯑꯥꯏ ꯊꯤꯡ ꯕ꯭ꯔꯗꯔ ꯗꯦꯠ ꯏꯁ ꯚꯦꯔꯤ ꯗꯦꯟꯖꯔꯁ ꯑꯥꯏ ꯁꯖꯦꯁ ꯌꯨ ꯇꯨ ꯀꯝ ꯗꯥꯎꯟ ꯀꯥꯏꯅ ꯇꯧꯔꯒ ꯋꯥꯔꯤ ꯈꯔ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁꯀ ꯇꯧꯅꯔꯒ ꯑꯗꯨ ꯈꯔ ꯁꯥꯟꯅꯈꯤ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯑꯗꯨ ꯅꯠꯇꯕ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯤꯑꯕ ꯏꯪꯂꯤꯁꯇ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯗꯨꯅ ꯏꯪꯂꯤꯁꯁꯦ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯗꯣ ꯐꯪꯗꯦꯕ ꯉꯥꯡꯅꯕꯗꯣ ꯐꯪꯗ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯍꯦꯟꯒꯠꯄꯁꯦ ꯈꯔ ꯋꯥꯏꯑꯕ ꯑꯗꯨꯅ ꯑꯩꯁꯦ ꯑꯦꯄ꯭ꯂꯤꯀꯦꯁꯟꯒꯨꯝꯕ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯃꯄꯥꯟ ꯂꯝꯒꯤ ꯃꯤꯒ ꯈꯣꯠꯀ ꯑꯣꯏꯅ ꯐꯣꯟꯗ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯏꯝꯄ꯭ꯔꯨꯞ ꯇꯧꯔꯒꯦ ꯑꯗ ꯁꯤ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯨꯒ ꯀꯟꯇꯦꯟ ꯁꯦꯝꯃꯤꯟꯅꯔꯁꯦ ꯆꯍꯤ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯊꯥ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯀꯃꯥꯏꯅ ꯇꯧꯔꯒꯦꯗ ꯌꯦꯡꯉꯁꯤ ꯑꯩ ꯍꯥꯟꯅꯗꯩꯕꯨꯗꯤ ꯈꯔ ꯈꯔ ꯍꯩꯕꯅꯤꯅ ꯁꯣꯏꯗꯕꯤꯗ ꯉꯝꯒꯅꯤꯅ ꯊꯥꯖꯩ ꯑꯩꯅ ꯐꯖꯅ ꯇꯧꯔꯒꯗꯤ ꯑꯗꯨꯅ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗꯨꯗꯤ ꯏꯪꯂꯤꯁꯇꯕꯨ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯑꯍꯨꯝꯁꯨꯕꯗꯤ ꯏꯪꯂꯤꯁꯁꯤꯅ in these coming 2 months I will try to reduce my vaping times per week. I'm genuinely ashamed to tell you how much time I masturbate per week. Yes, it is better than 2 years ago, what I did 2 years ago, but still I vape very often and that is not a masculine trait. So I'm trying to change that. Man, most of you may be wondering, Starshan, why twice per week? Why don't you to do 0 per week? Well, about that, brother, I tried it and it doesn't really work for me. And now I'm choosing another path to cure this addiction, and I will try my very best to maintain this strict like only twice per week so that I can become better version of myself. Okay. 또 잉글리시 우ꯔꯕ ꯆꯥꯔ ꯉꯥꯡꯕꯗ ꯉꯝꯃꯛꯇ꯭ꯔꯤ ꯁ꯭ꯀ꯭ꯔꯤꯞꯀ ꯍꯥꯏꯐꯦꯠ ꯊꯥꯗꯔꯒ ꯑꯣꯏꯔꯒꯗꯤ ꯆꯔ ꯉꯝꯈꯤꯗꯕ ꯅꯠꯇ꯭ꯔꯒ ꯉꯝꯃꯛꯇꯦꯕꯀꯣ ꯁꯤꯁꯤꯅꯤ ꯑꯗꯨꯅꯦ ꯍꯧꯖꯤꯛꯀꯤ ꯄꯣꯠꯇꯨꯁꯨ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯗ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ ꯑꯗꯨꯅꯦ ꯑꯩꯒꯤ ꯆꯦꯂꯦꯟꯖꯇꯤ ꯁꯤ ꯑꯍꯨꯝꯁꯤꯗ ꯂꯩꯖꯔꯦꯀꯣ ꯑꯩꯒꯤ ꯆꯦꯂꯦꯟꯖ ꯋꯦꯠ ꯍꯟꯊꯕ ꯏꯪꯂꯤꯁ ꯂꯣꯟꯕ ꯐꯖꯅ ꯍꯩꯒꯠꯍꯟꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯐꯦꯄꯤꯡ ꯇꯥꯏꯝꯗꯣ ꯍꯟꯊꯍꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯊꯤꯅ ꯑꯗꯨꯒ ꯀꯩꯅꯣꯁꯤꯅ ꯁꯤ ꯑꯍꯨꯝꯁꯦ ꯂꯩꯔꯦꯀꯣ ꯑꯩ ꯂꯣꯏꯈ꯭ꯔꯦ ꯁꯤꯁꯤꯅ ꯅꯥꯀꯟ ꯑꯃꯗ ꯑꯣꯏꯈ꯭ꯔꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯩꯒꯤ ꯂꯦꯠꯁ ꯒꯣ ꯗꯤꯁ ꯖꯔꯅꯤ ꯇꯨꯒꯦꯗꯔ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯒꯤ ꯋꯤꯛ ꯈꯨꯗꯤꯡꯒꯤ ꯑꯞꯗꯦꯠ ꯑꯗꯨꯝ ꯄꯤꯖꯔꯛꯀꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯌꯥꯎꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯑꯩ ꯖꯤꯃꯦꯜ ꯍꯥꯞꯆꯔꯝꯒꯦ ꯅꯍꯥꯟꯒꯤ ꯆꯤꯡ ꯀꯥꯕꯒꯤ ꯅꯣꯡ ꯆꯨꯕꯩꯗꯨꯗꯤ ꯈꯨꯅꯨꯡꯉꯥꯏꯗꯤ ꯂꯩꯇ꯭ꯔꯦ ꯌꯥꯎꯕ ꯃꯤꯈꯩꯗ ꯈꯪꯒꯅꯤ ꯃꯊꯛꯇꯒꯀꯣ ꯃꯤ ꯃꯌꯥꯝ ꯊꯦꯡꯅꯔꯒ ꯏꯟꯇꯔꯦꯛꯀ ꯇꯧꯔꯒꯀꯣ ꯄꯨꯁꯞꯀ ꯇꯧꯁꯜꯂꯒ ꯈꯣꯠꯂꯒ ꯑꯗꯨ ꯂꯩꯔꯦ ꯃꯤꯈꯩꯒ ꯑꯉꯥꯡꯈꯩꯒ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯈꯣꯠꯇꯅ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯀꯣ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯑꯗꯣ ꯃꯌꯥꯝꯁꯨ ꯌꯥꯎꯕꯤꯌꯨ ꯑꯗꯨꯗꯤ ꯑꯩ ꯃꯇꯥꯡꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ